Hello mayam, ai ngasidi mayamda kainokta share tawjage ai life ki matangda mayamna hanadagi ai viral chatpa khotpa mayam thokiba ai crime ai life ta thokiba mayam do ai ai nupa ai nungsinaba nupa duga ni atopa nupa atopa aiga kaino tawruba khotluba amta leite aiga ai hek nungsinajaba nupa gani maga ai chela matungda waroi po su pure aduga viral kamaina chakrino adusu ai mayam do asingbudo ngasidi loi haidoge nahandagi aina zalaga mina ai ngon negative comments mayam Patana lana ubi bado ay nga sidi loy sing doctor ay nahan ngay di khang ga tumin na lay badi maga ay ga handak ang 22 di day bani gi chahi mari sudoi ne ba ado hoji jai jiri da ine seng bai di ai jiri da pokba majani jiri da lai ma na hengang dai ne hengang makha lai kai dai gi romario khoinai jam ko bane ado ibani je waroi phana yam incident me am thoe viral kamaina chakrino du su ai sengdo jage ngasi numi sida hoi ibani laiminare aduga privacy gi photos video mangon de lay bado kamain tawraga thadokhrino du so hai ge ngasi mana phone je lang badagi phone display yagi da badagi phone sembam da chatlaga phone sembam sidagi phone exchange to badagi phone do repair to bada video je phone do yara kan da reset tora kan da video se yawrak padagi mina mathang share to na gi bane dumain toraga adugi magi through dagi magi phone semu bagi adugi through dagi viral da chakhi bane po chai mayam na ngasi je loi aseng bodo haidok charage mina lana uba negative comments ne am pirak pai ngasi phawba lo laga ai khumde dum ignore toraga lei ndo ngasi je loi haido ai na ngasi live tharai ba maram ji su ai haige ma je ngarang dang baw ba dai bani je wari sanari ba nungdang call pairaga dum wari sanari aduga last 2 days mana ai se Instagram dagi unfollow tawre je na kai maram gino nang nai unfollow tawre maram je na haire aduga mana ingon da hare khoi ma hoina yada baine chai baine ga matam khara ingna chikna leiji ko je aina phare ma thajaru bai hoi haire aduga adui matungda aina hojikta ai duty halak patangai duty hala kan se dai naw nupi jina che nang wari ta triboro manang nupa do nupi chele nupi to pa chele ne photo thagal le ne na hare ai rang kreba ai je to bam la khom khang dre ai kai do doi no hoi aham badai bani je chele aham bada senapati da chelure senapati da chela matung da moi ge family na ibani je yum da chele je haidok tre ma ju ki re ibani makki na haidok tre yum da paw je pi da badagi खबर दू अदामी मैम ना दुमाया हापी रखपदगी इबानी जे लास्ट सेनापति दसु इबानी जे फना कुइना लो जे मोई फैमिली ना तौरगा थीबला है थी अखोइना मोई फैमिली दा पाव पीरे लास्ट पीरा मतुंग दा मोई फैमिली ना अखोइ से लौबला मतुंग दा पुलिस स्टेशन दा आइगी फैमिली आइगी इमा बाबा लोइना फाजलगा थनमे मोइना अखोइ इमा इपा दा मोइना नचानुपी ना इचानुपा पूरा चखरे फारा चखरे किडनैप तौगरे दुनिया दानी ना हारगा इमा इपा जिदा मोइना मरान सिजलगा इपा गा इमा दा जेल दा थम लेरमे जेल दा थम्बदगी जेल दा थमे अदुगा आई पुलिस स्टेशन दा पूरे मोइना पुलिस स्टेशन दा पूबदगी आइना वारी दो सेंगबदो लोइ लिथोए पुलिस दा अदुदगी मोइना केस तो पालुरबनिना कोर्ट टिका दा बयाद्रे चैरा कोर्ट दा खोइसा कोर्ट कायबा अदुदा इबानी जे नुसिनरगा चेन बने जे पुलिस सिंग दा लोइ हाइरा मतुंग दा मोइना जो मोइ इमुंग ना जो खंगे अदगी मोइसु केस तो थांगत लुरबनिना आई बाउबा गुली पिजैबा मोइना पुलिस स्टेशन मनुंग दा मोइ के फैमिली ना आई गुली पिजैबा
ꯊꯦꯝꯃꯀꯥꯟꯗ ꯑꯩꯁꯦ ꯒꯨꯂꯤ ꯄꯤꯖꯩ ꯅꯣꯏꯅꯤ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯑꯗꯨ ꯀꯣꯔꯠꯇ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯀꯣꯔꯠꯇ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯨ ꯅꯣꯏꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯅꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯦꯟ ꯇꯧꯋꯦꯕ ꯃꯣꯏꯅ ꯀꯤꯍꯜꯂꯦꯕ ꯅꯄꯥꯁꯨ ꯊꯕꯛ ꯅꯄꯥꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯇꯠꯀꯅꯤ ꯅꯄꯥꯁꯨ ꯖꯦꯜ ꯆꯪꯒꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯀꯤꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯂꯒ ꯖꯁꯀꯤ ꯃꯃꯥꯡꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯐ꯭ꯔꯦꯟꯅꯤ ꯏꯃꯥ ꯏꯄꯥꯗ ꯂꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇꯕꯤꯗ ꯏꯕꯥꯅꯤ ꯀꯣꯏꯔꯨꯕꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯏꯕꯥꯅꯤꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯣꯏꯅ ꯎꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯨꯄꯥ ꯔꯦꯞ ꯇꯧꯏ ꯅꯨꯄꯥ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯝꯕꯣꯜꯗ ꯏꯄꯥꯁꯦ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯕꯥꯁꯦ ꯅꯝꯕꯣꯜꯗꯩꯅꯦꯕ ꯅꯝꯕꯣꯜꯗꯒꯤ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯏꯕꯥꯅꯤꯁꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯐꯥꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏ ꯂꯤꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯦꯅ ꯂꯤꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯐꯖꯅ ꯃꯌꯨꯝꯗ ꯄꯨꯕꯤꯔꯦ ꯃꯌꯨꯝꯗ ꯄꯨꯕꯤꯔ ꯃꯇꯨꯡꯁꯤꯗ ꯑꯩꯒ ꯅꯨꯄꯥꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯁꯛ ꯐꯥꯎ ꯎꯅꯍꯟꯗꯦꯕ ꯃꯣꯏ ꯌꯨꯝꯗ ꯇꯣꯉꯥꯟ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯊꯤꯜꯂꯝꯗꯥꯏꯗꯒ ꯃꯃꯥꯅꯒ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯧ ꯀꯥꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯀꯥꯟꯁꯤꯗ ꯏꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪ ꯉꯥꯏꯀꯣ 12 ꯂꯣꯏꯔꯒ ꯅꯣꯏꯅꯤ ꯐꯖꯅ ꯍꯣꯡꯕꯤꯅꯤ ꯈꯣꯠꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯖꯤꯛ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯑꯒꯁꯨ ꯅꯪ ꯌꯥꯒꯅꯨꯀꯣ ꯅꯪ ꯑꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪꯗꯤ ꯉꯥꯏꯌꯨꯀꯣꯅ ꯍꯥꯏꯔꯀꯥꯟꯁꯦ ꯍꯣꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯝꯖꯔꯨ ꯃꯣꯏ ꯐꯅ ꯈꯜꯂꯨꯕꯒꯤ ꯑꯩꯅ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥ 12 ꯂꯣꯏꯕꯐꯥꯎꯇꯪꯗꯤ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯦꯞꯅꯕ ꯋꯥꯔꯤ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯩ ꯊꯤꯟꯕ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯐꯖꯅ ꯀꯣꯏꯅꯔꯤ ꯍꯧꯖꯤक फाव चाही मरी सूरक्तोरे पाव फाउनरगा लई मोय फैमिलीना अइजे दु यामना पामी मांगदा अइजे नुंगसिबा सारगा मनुंगदा मचादा ओटपदो अदुदो ताहल्लेबा मीनसु अइंगोंदा लाना उइ वायरल चटली अदु तौई अदा तौईना अइ ngasi फावबदा नेगेटिव कमेंट्स तसु रिप्लाई पीदे मिंगोंदासु खनबसु हौरुदे इसानसु लालुबैनिको ना खल्लकांदुदा दुमायना अइ कइनो तौदे अदो अखोइजे असेंग मोइगे फैमिलीगा अखोइ फैमिलीजे येंगनरुरगदि मोइगे अखोइगदि थाक याम खेतनेबा मोइगे फैमिली अखोइ फैमिलीदि मिडल क्लास फैमिलीने दुगा मोइदि तौरिङै ngame पुलिस तो ओरसु अमदो ओरसु पैसाना नमजल्लगा असेंगबदो लोसलगा अरानबा एकता ताहनबा दुगुमबदो मोइ पावर खरा पैसाना लोइना लैयेबा मोइदि हुजिक फावबसु दुम तौरि दुदो अइ मानु पि चेलेजे ngasi ta खंगबने अदो अइ ngasi मयाम दा शेयर तौजरिसे अइ हुजिक कयिम तौबा ngamde कइदौदोइनो सु खंगदे दुइना मयाम दा खंगहलागा अइ मयाम दा अइ हेल्प अमदो तौबियो कमाइन तौरगा सॉल्व तौदोइनो मयाम दगी मतेंग खितंग निजगे हम बदई बानी खंगनरिजे अइ माजे कनानो खोटपनोसु खंगदेबा होय मयामनादि हायरम याय पैसादा चोपैनी पैसा पाइबा मीदा पामुबैनी अदुगी नतेबा अइ माजे कनाई मचा मसुनोसु खंगमदे बानी खानबा खंगनबदा माना अइजे मचिन थीरगा चमाई चाही लोटलगा अइजे कोइगिबने अदो इबानीगी वारीजे सुमाइन तो चाही मरी सुरक्तोरे वारोय पोट पुरे अइ वारोय पोट पुरबा नुपीने वारोय पोट ngasi खक्तने अइना खंगिजे मागा अइगा हुजिग लम लापनरी अइ इम्फालदा लेरमी मतम खरा अइ थबक फंगबदगी जिरीदा लागा थबक तौ जॉइन तौबने अदुगा मासु हुजिग इम्फालदा लेये पाव फाउनरी दम फजना हाना अदो ngरang बावबदा फाउनरी माना अइंगोंदा नुपी चेले खोलेजु हायरक्ते अदुम अइंगोंदा थेमगा अदुम थम्मी अइ हुजिक असेंबा अइ कइदौदोइनो खंगदे
ꯃꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯃꯥꯡꯍꯜꯂꯦ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯅꯁꯨ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯔꯣ ꯀꯩꯗꯧꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩ ꯍꯦꯜꯞ ꯑꯝꯇ ꯅꯤꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯄꯨꯔꯥ ꯕ꯭ꯂꯦꯡꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯒ ꯐꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯐꯥꯎ ꯇꯧꯔꯕꯅꯦ ꯃꯣꯏ ꯏꯃꯨꯡꯅ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯀꯤꯍꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯊꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯀꯔꯤꯌꯔ ꯃꯥꯡꯍꯜꯂꯦ ꯃꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯅꯤꯀꯣ ꯚꯥꯏꯔꯦꯜ ꯐꯅꯌꯥꯝ ꯆꯠꯂꯨꯔꯒꯁꯨ ꯑꯩ ꯐꯅꯌꯥꯝ ꯃꯤꯅ ꯐꯠꯇꯅ ꯎꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯀꯣꯅ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯨꯕꯩ ꯑꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯀꯣꯅ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯂꯩꯊꯣꯛꯄꯅꯦꯕ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯋꯥꯗꯣ ꯋꯥꯔꯤꯗꯣ ꯈꯪꯗꯕꯒꯤ ꯉꯥꯡꯕꯅꯦ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯠꯁ ꯑꯣꯏꯒꯦꯔꯥ ꯃꯦꯁꯦꯖ ꯔꯤꯀ꯭ꯋꯦꯁ ꯃꯦꯁꯦꯖ ꯑꯣꯏꯒꯦꯔꯥ ꯑꯩ ꯅꯣꯡꯃꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯒ ꯄꯤꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯔꯁꯤꯔꯥꯐꯥꯎ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯨꯔꯒꯗꯤ ꯍꯣꯏ ꯑꯩ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯣꯏꯗ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥ ꯌꯨ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯎꯔꯒ ꯌꯨꯝꯗꯩ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯔꯣꯁ ꯅꯪ ꯑꯝꯇ ꯊꯦꯝꯃꯣ ꯏꯕꯨꯡꯉꯣꯗꯣ ꯅꯪꯅ ꯊꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤꯇꯪ ꯈꯜꯂꯦ ꯑꯩꯁꯦ ꯃꯤ ꯃꯆꯥꯅꯤ ꯃꯣꯏꯅ ꯃꯤꯒꯤ ꯃꯆꯥꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯃꯆꯥꯗꯣ ꯃꯆꯥꯇꯪ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯤ ꯃꯌꯥꯝ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯋꯥꯔꯤꯗꯣ ꯉꯁꯥꯏ ꯑꯩꯗꯣ ꯐꯖꯅ ꯂꯤꯕꯗꯣ ꯋꯥꯠꯍꯧꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯊꯥꯖꯔꯛꯄꯅꯦ
ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯨ ꯌꯥꯎꯅ ꯏꯖꯠꯇꯣ ꯄꯨꯔꯥ ꯃꯥꯡꯍꯟꯕꯤꯔꯦ ꯃꯣꯏꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯅ ꯔꯦꯞ ꯇꯧꯈꯤꯅꯤ ꯈꯣꯠꯂꯤꯅꯤꯅ ꯍꯥꯏꯔꯒ ꯃꯌꯦꯛꯀꯤꯗꯤ ꯑꯁꯦꯡꯕꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯒ ꯏꯕꯥꯅꯤꯗꯪ ꯌꯥꯅꯔꯒ ꯆꯦꯟꯖꯕꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯍꯥꯞꯄꯤꯔꯦ ꯅꯨꯄꯤ ꯑꯇꯩ ꯑꯇꯩꯁꯨ ꯍꯥꯞꯄꯦ ꯑꯗꯨꯅ ꯔꯦꯞ ꯇꯧꯋꯤꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯕꯔꯗ ꯃꯣꯏꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯀꯣꯔꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯥꯅꯤꯁꯦ ꯏꯕꯥꯅꯤꯒꯤ ꯄꯣꯛꯁꯣ ꯀꯦꯁ ꯃꯣꯏꯅ ꯄꯥꯟꯖꯜꯂꯛꯄ ꯄꯣꯛꯁꯣ ꯀꯦꯁꯁꯤꯁꯨ ꯃꯣꯏꯅ ꯀꯛꯇꯕꯤꯗ ꯑꯗꯨꯝ ꯄꯦꯟꯗꯤꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯦ ꯑꯩꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕ ꯃꯇꯨꯡꯗꯁꯨ ꯀꯛꯑꯣ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯑꯩ ꯀꯦꯁꯇꯣ ꯀꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯀꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯌꯥꯔꯛꯈꯤꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯂꯩ ꯀꯛꯄꯤꯔꯛꯇꯦ ꯀꯦꯁꯇꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯔꯤꯝ ꯇꯧꯕ ꯉꯝꯍꯧꯗ꯭रे ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯏꯟ ꯄꯋꯥꯔ ꯑꯣꯐ ꯃꯅꯤꯅ ꯃꯣꯏꯗꯤ ꯃꯣꯏꯅ ꯊꯕꯛ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ 1 ꯋꯤꯛꯃꯨꯛ ꯂꯩꯔꯝꯃꯦ ꯄꯣꯔꯣꯝꯄꯥꯠꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁꯇ ꯑꯗꯨꯗ ꯃꯣꯏꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯑꯥꯏꯑꯣꯗꯒꯤ ꯑꯣꯁꯤꯗꯒꯤ ꯃꯣꯏꯅ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯄꯩꯁꯥꯅ ꯆꯥꯛꯀ ꯀꯧꯗꯅ ꯄꯨꯂꯤꯁꯇꯒ ꯆꯥꯛꯀ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯔꯦ ꯃꯃꯥꯅ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯜꯂꯛꯏ ꯃꯇꯝꯗꯨꯗ ꯏꯆꯥꯅꯨꯄꯥ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯑꯩꯅ ꯍꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯁꯦ ꯊꯦꯝꯃꯛꯄꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯄꯣꯛꯁꯣ ꯀꯦꯁꯇꯨꯁꯨ ꯄꯣꯛꯁꯣ ꯀꯦꯁꯁꯦ ꯑꯩꯒꯤ ꯂꯣꯌꯔꯁꯤꯡꯒ ꯇꯥꯟꯅꯕꯗꯁꯨ ꯃꯣꯏꯅ ꯍꯥꯏ ꯏꯟꯗꯤꯌꯥꯗ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯜꯗ ꯊꯣꯛꯏꯁꯦ ꯅꯨꯄꯤꯗ ꯄꯣꯛꯁꯣ ꯀꯦꯁ ꯊꯣꯛꯏꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯦꯅ ꯅꯨꯄꯥꯗ ꯀꯦꯁ ꯇꯧꯕꯅꯤ ꯅꯨꯄꯤꯗ ꯀꯦꯁ ꯇꯧꯕꯁꯤꯗꯤ ꯏꯟꯗꯤꯌꯥ ꯋꯥꯔꯜꯗ ꯅꯣꯏꯅ ꯑꯍꯥꯟꯕꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯦꯁꯁꯤꯁꯨ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ ꯃꯣꯏꯅ ꯀꯛꯄꯤꯌꯨ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯇꯧꯔꯒ ꯃꯣꯏꯁꯨ ꯑꯗꯨ ꯀꯦꯁꯀꯤ ꯃꯔꯝꯗꯨꯅ ꯑꯣꯏꯔꯒ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯗꯣ ꯆꯥꯎꯅ ꯉꯥꯡꯉꯦ ꯀꯤꯍꯜꯂꯒ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯒ ꯀꯦꯁꯇꯣ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯄꯨꯂꯤꯁ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯀꯦꯁꯇꯣ ꯀꯛꯇ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯛꯑꯒ ꯅꯣꯏ ꯏꯃꯨꯡꯗꯣ ꯖꯦꯜꯗ ꯂꯣꯏ ꯊꯝꯃꯨꯔꯥ ꯑꯗꯨ ꯇꯧꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯅꯦ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯤꯁꯤꯡꯁꯦ ꯃꯣꯏ ꯑꯍꯟꯁꯤꯡꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯌꯥꯝ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯃꯨꯛꯅꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯇꯦꯡ ꯂꯧꯐꯝ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯋꯥꯈꯜꯗ ꯈꯜꯂꯛꯑꯀꯥꯟꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯀꯥꯟꯗ ꯂꯥꯏꯐꯇ ꯑꯣꯏꯅ ꯊꯥꯒꯠꯆꯔꯝꯕꯅꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗꯁꯨ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩ ꯖꯁꯇꯤꯁ ꯐꯪꯅꯤꯡꯉꯦ ꯃꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯄꯥꯁꯦ ꯀꯔꯝꯕꯅꯣ ꯇꯝꯕ ꯉꯝꯗꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯗꯧꯅ ꯇꯧꯔꯛꯑꯒꯗꯤ ꯑꯅ ꯈꯜꯂꯀꯥꯟꯗ ꯋꯥꯈꯜꯁꯦ ꯇꯨꯡꯒꯤ ꯁꯥꯡꯅ ꯈꯜꯂꯀꯥꯟꯗ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯒꯦꯅ ꯀꯨꯏꯅ ꯈꯟꯊꯔꯀꯥꯟꯗ ꯊꯥꯔꯛꯄꯅꯦ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯃꯔꯥꯜ ꯂꯩꯖꯗꯕꯗꯣ ꯃꯣꯏꯅ ꯄꯨꯂꯤꯁꯇ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ 1 week 2 weeks ꯃꯨꯛ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ ꯃꯣꯏ ꯀꯩꯝ ꯈꯪꯖꯗꯕꯗꯣ ꯅꯣꯡꯃꯩꯅ ꯅꯝꯃꯒ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯒ ꯀꯣꯔꯠꯇꯁꯨ ꯏꯃꯥꯒꯤ ꯃꯁꯝ ꯐꯥꯎꯕ ꯆꯤꯡꯉꯒ ꯃꯣꯏꯅ ꯐꯨꯈꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ ꯈꯪꯉꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯨꯕꯗꯒꯤ ꯃꯥ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯁꯨ ꯄꯪꯉꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯏꯄꯥꯗꯁꯨ ꯐꯨꯈꯤ ꯃꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯂꯥꯏꯔꯕ ꯅꯪꯉꯕ ꯏꯃꯨꯡꯅꯤꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯃꯛꯑꯣꯏꯅ ꯎꯁꯤꯠꯇꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯍꯥꯎꯕ ꯑꯍꯥꯎꯇꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯈꯪꯉꯤꯅꯤ ꯌꯥꯝ ꯍꯟꯊꯅ ꯃꯤꯉꯣꯟꯗ ꯌꯦꯡꯕꯗꯨꯗꯤ ꯌꯦꯡꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯝ ꯃꯌꯥꯝ ꯑꯩꯒꯤ
ꯊꯧꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯅꯁꯨꯅꯦ ꯑꯩ ꯏꯃꯥ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯑꯩ ꯍꯥꯔ ꯅꯠꯇꯦꯀꯣ ꯑꯩꯅ ꯉꯛꯏꯁꯦ ꯋꯥꯔꯣꯏꯄꯣꯠꯁꯨ ꯄꯨꯕꯤꯔꯦ ꯐꯖꯅꯁꯨ ꯊꯦꯝꯃꯒ ꯊꯝꯕꯤꯔꯦ ꯄꯥꯝꯗ꯭ꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯄꯣꯠꯇꯣ ꯄꯨꯕꯤꯔꯝꯃꯤꯅꯣ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯄꯥꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯍꯜ ꯂꯃꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯕꯤꯔꯝꯕꯗꯤ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯂꯩꯇꯅ ꯎꯁꯤꯠꯇꯅ ꯌꯥꯝ ꯇꯧꯋꯦ ꯑꯩ ꯈꯜꯂꯨꯔꯀꯥꯟꯗ ꯈꯪꯗꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯪꯒ ꯇꯥꯏꯕꯪꯒ ꯈꯟꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯋꯥꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯀ꯭ꯋꯥ ꯀꯩꯊꯦꯜꯗꯩꯅꯦꯗꯤ ꯍꯥꯏꯌꯦ ꯃꯣꯏꯗꯣ ꯃꯅꯤꯄꯨꯔꯗꯒ ꯍꯣꯡꯉꯣꯏ ꯀꯣꯜꯀꯇꯥꯗꯒ ꯍꯣꯡꯉꯦ ꯍꯥꯏꯅꯩꯌꯦ ꯇꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯒꯤ ꯅꯝꯕꯣꯜꯗ ꯑꯩꯒꯤ ꯀ꯭ꯂꯕꯇ ꯆꯦ ꯆꯥꯡ ꯏꯟꯅꯕꯒꯤ ꯄ꯭ꯔꯨꯐ ꯂꯣꯏ ꯂꯩꯔꯤ ꯃꯃꯥꯡꯗꯁꯨ ꯃꯥꯁꯦ ꯅꯨꯄꯤ ꯑꯃꯁꯨ ꯆꯦꯜꯂꯨꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯃꯁꯨ ꯆꯦꯜꯂꯨꯔꯦ ꯑꯩꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯌꯥꯔꯛꯏꯁꯦ ꯑꯩ ꯉꯛꯏꯅꯦ ꯌꯥꯝ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯀꯅꯥ ꯈꯪꯗꯕ ꯂꯩꯔꯤꯒꯦ ꯃꯅꯤꯄꯨꯔꯗ ꯅꯪ ꯅꯠꯇꯦ ꯋꯥꯔꯜꯗ ꯍꯥꯏꯔꯁꯤ ꯋꯥꯔꯜꯗ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯣ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯒ ꯆꯦꯜꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯉꯛꯄ ꯐꯥꯎꯋꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯀꯔꯝꯕ ꯀꯂꯥ ꯖꯥꯗꯨ ꯇꯧꯔ ꯊꯦꯝꯃꯒ ꯆꯦꯟꯍꯜꯂꯤꯔꯁꯨ ꯈꯪꯗꯦ ꯑꯩ ꯅꯝꯕꯣꯜꯗ ꯑꯩ ꯀ꯭ꯂꯕꯇ ꯑꯩꯈꯣꯏ ꯋꯥꯔꯣꯏꯄꯣꯠ ꯆꯦꯟꯕꯒꯤ ꯆꯦ ꯆꯥꯡ ꯏꯟꯅꯕ ꯂꯣꯏꯅ ꯂꯩꯔꯤ ꯃꯇꯝꯗꯨꯗꯁꯨ ꯑꯩꯅ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯨ ꯂꯥꯛꯏ ꯑꯩꯒꯤ ꯔꯦꯞ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯗꯣ ꯔꯦꯞ ꯀꯦꯁꯀꯤ ꯀꯦꯁ ꯇꯧꯔꯛꯄꯩ ꯃꯇꯥꯡꯗꯁꯨ ꯑꯗꯨꯗꯐꯥꯎ ꯄ꯭ꯔꯦꯁ ꯅꯨꯄꯤꯗꯨꯐꯥꯎ ꯉꯛꯑꯒ ꯍꯥꯏꯔꯛꯑꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯝꯇ ꯊꯣꯛꯇ꯭ꯔꯤ ꯅꯨꯄꯤꯗ ꯅꯨꯄꯥꯅ ꯇꯧꯕꯅꯤ ꯅꯨꯄꯤꯅꯕꯨ ꯀꯃꯥꯏꯅ ꯍꯦꯛꯇ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯥꯒꯤ ꯈꯜꯂꯀꯥꯟꯗ ꯚꯤꯗꯤꯑꯣꯗꯣ ꯊꯥꯗꯣꯛꯍꯟꯈꯤꯗꯕꯅꯦꯕ ꯇꯧꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯆꯦꯜꯂꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯗꯣꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯄꯤꯔꯣ ꯇꯧꯔꯨꯔꯅꯨ ꯈꯣꯠꯂꯨꯔꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯄ꯭ꯔꯦꯁꯇꯨꯒꯤ ꯏꯆꯦꯗꯨꯁꯨ ꯑꯩꯅ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯏꯖꯠꯁꯦ ꯐꯖꯅ ꯀꯜꯂꯛꯑꯦꯕ ꯑꯩꯅ ꯑꯗꯨꯝ ꯑꯔꯥꯟꯕ ꯏꯁꯥꯅꯗꯤ ꯑꯗꯨꯝ ꯑꯣꯏꯖꯕ ꯇꯨꯡꯒꯤ ꯈꯜꯂꯀꯥꯟꯗ ꯑꯩꯁꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯗꯣꯏꯅꯤꯀꯣ ꯇꯨꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯣꯏ ꯏꯃꯨꯡꯅ ꯑꯩꯉꯣꯟꯗ ꯀꯩ ꯈꯜꯂꯛꯀꯅꯤ ꯈꯜꯂꯀꯥꯟꯁꯤꯗꯅꯦꯕ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯌꯥꯝ ꯄꯪꯉꯨꯕꯩꯅꯦ ꯁ꯭ꯇꯣꯔꯤ ꯊꯝꯃꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈꯤꯕ ꯅꯨꯄꯥꯗꯨꯅꯦ ꯑꯩꯁꯨ ꯑꯗꯨ ꯐꯣꯇꯣꯗꯣ ꯍꯧꯖꯤꯛꯇ ꯎꯏ ꯑꯩ ꯉꯛꯑꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯥꯎꯕꯗ ꯄꯥꯎ ꯐꯥꯎꯅꯔꯤꯅꯦ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯇꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯍꯣꯏ ꯃꯣꯏ ꯄꯩꯁꯥ ꯄꯥꯏ ꯃꯣꯏ ꯄꯩꯁꯥꯅ ꯂꯣꯏ ꯄꯋꯥꯔ ꯑꯣꯐ ꯃꯅꯤꯅ ꯂꯣꯏꯅ ꯇꯧꯋꯦ ꯃꯣꯏ ꯄꯨꯂꯤꯁ ꯈꯪꯅꯗꯕ ꯂꯩꯇꯦ ꯑꯩ ꯄꯣꯔꯣꯝꯄꯥꯠ ꯋꯨꯃꯦꯟ ꯄꯨꯂꯤꯁꯇ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯥꯏꯑꯣꯗꯒꯤ OCꯗꯒꯤ ꯃꯣꯏꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯕꯨ ꯀꯅꯥꯅ ꯆꯥꯛ ꯇꯧꯅꯒꯦꯕ ꯑꯩ ꯉꯛꯏꯅꯦ ꯃꯣꯏꯅ ꯑꯍꯥꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯄꯨꯂꯤꯁꯁꯤꯡꯗꯣ ꯃꯣꯏꯅꯒ ꯍꯔꯥꯎꯗꯅ ꯆꯥꯛꯀ ꯀꯧꯗꯅ ꯆꯥꯛꯀ ꯇꯧꯗꯅ
ꯃꯄꯥꯗꯣ ꯕꯦꯡꯗ ꯊꯕꯛ ꯇꯧꯕꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯗ ꯃꯅꯤꯄꯨꯔꯒꯤꯗ ꯃꯦꯅꯦꯖꯔ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯃꯥꯗꯨꯗꯤ ꯀꯩꯝ ꯊꯕꯛ ꯇꯧꯗꯦ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯔ ꯂꯤꯡꯉꯦ ꯍꯥꯏꯗꯣꯏꯔꯥ ꯍꯣꯏ ꯂꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯌꯥꯝ ꯊꯤ ꯊꯥꯛ ꯈꯦꯠꯅꯔꯦ ꯑꯗꯣ ꯑꯩ ꯃꯣꯏꯗꯒꯤ ꯍꯧꯖꯤꯛ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯔꯤꯁꯦ ꯑꯩ ꯖꯁꯇꯤꯁ ꯑꯝꯇ ꯐꯪꯍꯟꯕꯤꯌꯨ ꯃꯇꯦꯡ ꯑꯩ ꯂꯥꯟꯗꯦꯗꯣ ꯃꯌꯥꯝ ꯃꯤꯃꯥꯡꯗ ꯑꯩ ꯂꯥꯟꯗꯦꯗꯣ ꯑꯝꯇ ꯆꯨꯝꯊꯣꯛꯄꯤꯌꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯐꯦꯃꯤꯂꯤꯅꯣ ꯃꯆꯥ ꯃꯄꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯈꯣꯠꯄꯅꯣꯗꯣ ꯃꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯩ ꯂꯥꯏꯐꯁꯤꯗ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯛꯄꯅꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥꯗꯣ ꯔꯣꯍꯦꯟ ꯀꯧꯕꯅꯤ ꯌꯥꯝ ꯐꯥꯎꯕꯅꯦ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯃꯤꯁꯦ ꯅꯣꯏꯅ ꯃꯅꯨꯡꯒꯤ ꯇꯥꯛꯀꯦꯔꯥ ꯑꯗꯨ ꯇꯧꯒꯦꯔꯥ ꯑꯩꯈꯣꯏ ꯈꯪꯅꯗꯕ ꯂꯩꯇꯦ ꯑꯆꯧ ꯑꯁꯥꯡ ꯉꯥꯛꯇꯅꯤ ꯃꯣꯏ ꯈꯪꯅꯔꯤꯁꯤꯡꯁꯦ ꯄꯩꯁꯥꯅ ꯂꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯩꯁꯥꯅ ꯂꯣꯏ ꯇꯧꯔꯦ ꯑꯆꯨꯝꯕꯁꯨ ꯂꯣꯏ ꯀꯨꯞꯁꯜꯂꯦ ꯑꯩ ꯇꯁꯦꯡꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥꯗꯣ ꯔꯣꯃꯤ ꯈꯣꯏꯅꯥꯏꯖꯝ ꯀꯧꯕꯅꯦ ꯃꯃꯥꯅ ꯔꯣꯃꯥ ꯈꯣꯏꯅꯥꯏꯖꯝ ꯀꯧꯕꯅꯦ ꯑꯩꯈꯣꯏꯁꯨ ꯐꯅꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯖꯤꯗ ꯂꯩꯔꯤꯕ ꯑꯦꯁꯥꯏꯗꯒꯤ ꯀꯩꯗꯒꯤ ꯑꯃ ꯂꯣꯏ ꯈꯪꯅꯕ ꯃꯤ ꯉꯥꯛꯇꯅꯦ ꯃꯣꯏꯁꯦ ꯍꯩꯉꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦꯕꯀꯣ ꯃꯥꯅꯦ ꯍꯩꯉꯥꯡꯗꯩꯅꯦ ꯃꯥꯗꯣ